Ningthem konung hek yobaga masanawgi pawadu dari. Hek tabaga may hauna saukri. Khudakta mamalay magi managdalai. Soiraroy ngasidi lanjaw ama thokpa. Ningthem kanana sukhamba ngamlaroy. Nong makak konung thadok chathoklubada adum tawbiramba. Khangani ngasidi. Mamalay masu oisanu mapaning thawsu oisanu. Pumnamak thengnarage haina wakhalda jab yungna khankre. Ningthem nahan makhayga sukman manadaba mawongni. Maithong arayba khay sukre. Masa hena phan khongthang launa thang lay marimbigi phambal manakta changlakliba. Ima layma. Achauba khonjaldani kautharakliba lay marimbi phat yenglai. Irainogi pawadu taramlagani adum khangi. Adubu khangdaba sa. Ija Ningthem halakledana. Ima layma. Ima layma na tawbiribasi karino. Kadai aigi isano mahakti. Amuk koy thoktuna layrudri. Ngay ngamdabana wafam adu thuna hawdui. Lay marimbi phamlambadagi tapna hawgalai. Nachungde yam laina pakhumda pithoi. Aina khoiri ngakpagi maphamda sinakre. Khanghaude nakanda khinduna layramba mapaning thogi murti. Ningthem khochu thangna lurel kakre. Ningthem! Lay marimbina kanna lauri. Ningthogi asaba murtigi lurel laymaida pop taki. Mitna phau kanna yang haidaba sok haidaba. Lay makni khanja latuna thamjaba murtini. Adubu ngasidi Ningthemgi asawbana murti lurel kakre. Lay marimbi may haurakli. Lay makni khanja thamjaba mapuroybagi lurelbu Ningthem mana kakthadkiba. Kana lay mithibong asi phazillu. Adubu Ningthem su hande ngasidi maching phudoktuna kanna lawi. Changningba kana inakta changjaro. Amamam to oina lurel lawge khangjawdo. Adubu lay marimbi yathangna kankibana manai sangu senchilai. Ningthem phanabu hotnarai. Adubu khudakta mitna kuppada senchilakpa manai khuding lurel soikre. Lay marimbi tangbal mang ikengtana loktak sakre. Hanba laite Ningthem. Aina yadi pamdi khanglaba thabakbu Ningthem aibu singnaduna hanjin tawjaba sai. Yada haiba ama khanghangani. Ima laybasu oishano. Ipa ningthawsu oishano. Khudingmak thengnagani. Changshilao kana watli changshilakadaba. Amamamta lurel loina soigani. Ngashiri Ningthem aigi igun khangjawdo. Hai mithibong mitambal. Nangbu chawnabu yoglakliba asum tawnabra. Asum phalak loi khanglamlabadi piklingai nangbu hatoklamgadabani. Nupigidamak konung asi ikheng tahanba ngamba lipak mamangda ikai jaina he. Aina amuka so hairi. Ai kanagi suwataroi. Asuk kuiba matamse. Nakhoina haiba induna ai tumin marai sinjaramledana. Adubu khangjilo. Aina namit humni matam thari. Asi phawgi manungda aigi isanaw mabu hanagum ikutta sinadraba. Konung asi mathak makha wangani. Aduga khoiri ngakpa masu aina lemna tokloi. Oiningbo oiraksano. Khoiri ngakpagi maphamda lan hauduna. Ningthem aigi itik igun khangangani. Ningthem ai khoi asi kanano? Ha nangna wangang kamjaw hulliba ai khoi asi kanano? Oiningbo oisano haibikre. Ima laymasu oisano. Ipa ningthawsu oisano. Aigi mayokta hanjin lemlaklabanina aina kanagi wa tararoi. Asimasu khangjilo. Nakhoina pamna lawrakliba androkol ningthawgi machanupi asimasu Ningthem aina lairi kai sunglaw lawsileko. Iya aibo asuk hanjin chingnaba. Lay marimbi Ningthem da tainaba ngamda haurakle araiba khuding koilaw lawba. Nakhoi ahinba kanasu leitrabara. Nakhoi jama chanina asuk manakanba. Mama mapa oiba ikhoibu usitaba mahak ase phajinba ngamdribara. Amukka su haibige ngashiri inakta changsilakpa khuding Ningthem aigi igun khangangani. Nathoi mangninglabadi inakta changjaro. Natrabadi aigi inak naksilakano. Thangya si yamna thawi. Senchilakpa khuding lorel laurage haina jab yungna lepkhre Ningthem. Kanana su phathabiba ngamlaroi. Pawasi lembi sutai. Chelaktuna yengjai. Darbar manu phibam amada lairamle. Ngasidi kijakhibana Ningthem asi. Lembi kaisu haijada tumin maraijai. Chumledana Ningthemna sauraklabadi mawong charoi haikibadu
ꯗꯔꯕꯥꯔ ꯃꯅꯨꯡ ꯏꯅ ꯂꯧꯈꯣꯡꯁꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯀꯅꯥꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯈꯥꯝꯂꯨꯕ ꯉꯝꯗꯦ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯎ ꯇꯥꯔꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯗꯔꯕꯥꯔ ꯇꯝꯅ ꯂꯥꯛꯏ ꯅꯤꯡꯊꯦꯝꯕꯨ ꯋꯥꯔꯛꯂꯨꯔꯒꯦ ꯈꯟ ꯂꯥꯛꯂꯤꯕꯅꯤ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯃꯁꯥꯃꯛꯀꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯂꯨꯔꯦꯜ ꯀꯛꯇꯨꯅ ꯂꯩꯔꯝꯕ ꯍꯦꯟꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯑꯁꯨꯛ ꯊꯤꯅ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯕ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯂꯒ ꯑꯩꯈꯣꯏꯕꯨ ꯂꯩꯃꯥꯏꯗ ꯀꯥꯎꯊꯖꯕ ꯁꯥꯏ ꯅꯤꯡꯊꯦꯝ ꯅꯪ ꯀꯔꯤ ꯄꯥꯝꯂꯦ ꯍꯥꯏꯖꯧꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯏꯁꯥꯅꯧ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯑꯩꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯆꯕ ꯇꯥꯔꯦ ꯎꯆꯠꯆꯥ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯍꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯆꯪꯖꯐꯝ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯗ꯭ꯔꯕꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯖꯕ ꯌꯥꯔꯣꯏ ꯈꯨꯗꯛ ꯑꯁꯤꯗ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯕ ꯀꯅꯥꯅꯣ ꯊꯣꯛꯂꯛꯎ ꯏꯄꯥ ꯑꯣꯏꯁꯅꯨ ꯏꯃꯥ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯎꯁꯤꯠꯇꯕ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯑꯩꯒꯤ ꯏꯁꯥꯅꯧꯕ ꯅꯈꯣꯏꯅ ꯈꯣꯏꯔꯤ ꯉꯥꯛꯄꯗ ꯁꯤꯟꯅꯈꯤꯕ ꯀꯔꯤꯒꯨꯝꯕ ꯏꯁꯥꯅꯧ ꯃꯍꯥꯛꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯂꯩꯔꯝꯂꯕꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯄꯤꯕꯨꯛꯅꯨꯡꯒꯤ ꯏꯆꯥ ꯑꯗꯨꯃꯒ ꯃꯃꯥ ꯃꯆꯥ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯗꯤ ꯈꯪꯖꯤꯜꯂꯨ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯨꯔꯦꯜ ꯁꯣꯏꯒꯅꯤ ꯃꯄꯨ ꯃꯥꯅ ꯈꯪꯁꯅꯨ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯃꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯦꯝꯒꯤ ꯁꯛꯐꯝ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯂꯩꯃꯔꯦꯝꯕꯤ ꯃꯆꯤꯟꯗ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯤ ꯀꯔꯤ ꯄꯤꯕꯨꯛꯅꯨꯡꯒꯤ ꯅꯋꯥ ꯂꯩꯃꯔꯦꯝꯕꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯉꯥꯡ ꯑꯗꯨꯃꯁꯨ ꯁꯤꯈ꯭ꯔꯦ ꯈꯜꯂꯨꯔꯒ ꯁꯤꯔꯝꯗ꯭ꯔꯕ ꯅꯤꯡꯊꯧ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯅꯤꯀꯣ ꯅꯤꯡꯊꯦꯝ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯟꯗꯥꯒꯗꯧꯔꯤꯕ ꯍꯥꯏꯅ ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯃꯊꯕꯥꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ ꯂꯣꯛ ꯈꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯖꯩ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯩ ꯂꯩꯅꯤꯡꯊꯧ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯄꯥꯅ ꯍꯥꯏꯊꯈꯤꯕꯗꯨ ꯐꯥꯎꯕ ꯅꯤꯡꯊꯦꯝ ꯍꯟꯅ ꯌꯦꯡꯗꯦ ꯃꯥꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯃꯨꯛꯀꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤꯗ ꯄꯥꯎ ꯇꯥꯍꯜꯂꯗ꯭ꯔꯕꯗꯤ ꯅꯤꯡꯊꯦꯝ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯦꯡꯖꯧ ꯑꯩꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯕꯗꯤ ꯅꯠꯇꯦꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯃꯃꯥ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯊꯣꯛꯈꯤ ꯊꯣꯛꯂꯛꯄꯗ ꯂꯦꯝꯕꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯄ ꯎꯕꯗ ꯀꯥꯆꯤꯟꯗ ꯐꯠ ꯂꯩꯁꯤꯟꯈꯤ ꯅꯤꯡꯊꯦꯝꯅꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯁꯥꯎꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯆꯠꯈ꯭ꯔꯤꯕ ꯃꯁꯥꯕꯤꯕꯨ ꯂꯦꯝꯕꯤꯅ ꯅꯣꯟꯊꯗꯨꯅ ꯌꯦꯡꯖꯍꯧꯋꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤ ꯆꯥꯔꯦ ꯈꯟ ꯂꯦꯝꯕꯤꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯩꯍꯥꯛꯁꯨ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯂꯝ ꯑꯟꯗ꯭ꯔꯣꯈꯨꯜ ꯏꯄꯥꯝ ꯂꯝꯗꯝꯗ ꯍꯟꯖꯈ꯭ꯔꯅꯤ ꯑꯗꯨꯒ ꯋꯥꯔꯣꯜ ꯄꯨꯝꯕ ꯏꯄꯥ ꯅꯤꯡꯊꯧꯗ ꯇꯝꯂꯨꯒꯅꯤ ꯅꯤꯡꯊꯦꯝꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯗꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯨꯒꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯖꯕ ꯉꯝꯖꯔꯔꯣꯏ ꯑꯩꯒꯤ ꯀꯅꯥ ꯋꯥꯠꯇꯦꯅ ꯏꯄꯥ ꯅꯤꯡꯊꯧ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯏꯄꯥ ꯅꯤꯡꯊꯧ ꯂꯩꯔꯤꯉꯩ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯍꯤꯡꯖꯔꯨꯒꯅꯤ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯍꯥꯛꯁꯨ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯗꯤ ꯅꯨꯄꯥ ꯄꯥꯝꯕꯤꯁꯨ ꯅꯠꯆꯗꯦ ꯅꯤꯡꯊꯦꯝ ꯑꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯗꯨꯅ ꯂꯥꯛꯈꯤꯕꯁꯨ ꯅꯠꯆꯗꯦ ꯏꯃꯥ ꯂꯩꯃꯕꯨ ꯑꯩ ꯍꯥꯏꯅꯕ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯏꯄꯥ ꯅꯤꯡꯊꯧꯗ ꯋꯥꯁꯛ ꯄꯤꯈꯤꯕ ꯇꯥꯏ ꯑꯗꯨꯒ ꯋꯥꯁꯛ ꯁꯨꯛ ꯉꯥꯛꯄ ꯉꯝꯕꯤꯗꯕ ꯀꯔꯝꯕ ꯀꯣꯅꯨꯡ ꯂꯣꯟꯆꯠꯅꯣ ꯑꯁꯤꯕꯣ ꯍꯩꯅꯖꯗꯦ ꯋꯥꯗꯨ ꯂꯦꯝꯕꯤꯅ ꯆꯥꯎꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯕꯅꯤꯅ ꯂꯩꯃꯔꯦꯝꯕꯤ ꯋꯥ ꯉꯥꯡꯐꯝ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯦꯝꯕꯤꯕꯨ ꯊꯦꯝꯗꯕꯗꯤ ꯌꯥꯗꯦ ꯃꯩ ꯍꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯈꯤꯗꯨꯅ ꯃꯄꯥꯅ ꯑꯃꯨꯛ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯍꯦꯟꯅ ꯃꯩꯖꯥꯎ ꯍꯧꯔꯅꯤ ꯑꯗꯨꯅ ꯂꯦꯝꯕꯤꯅ ꯊꯦꯝꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯂꯦꯝꯕꯤ ꯀꯣꯅꯨꯡ ꯑꯁꯤ ꯃꯩ ꯍꯧꯔꯤꯉꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯅꯕ ꯁꯤꯟꯒꯅꯨꯀꯣ ꯅꯤꯡꯊꯦꯝ ꯍꯥꯟꯅ ꯐꯖꯅ ꯊꯦꯝꯗꯨꯅ ꯊꯝꯒꯗꯕꯅꯤ ꯅꯪꯁꯨ ꯅꯋꯥ ꯋꯥꯔꯛꯄ ꯉꯝꯗꯦꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯥꯕꯨ ꯋꯥꯔꯛꯄꯁꯨ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯇꯥꯏꯅꯔꯤꯕꯅꯣ ꯂꯩꯃꯤꯟꯅꯕꯅ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯂꯥꯛꯑꯣ ꯋꯥꯐꯝ ꯑꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ ꯅꯄꯥ ꯅꯤꯡꯊꯧ ꯑꯁꯤ
ꯑꯃꯨꯛꯇ ꯄꯨꯈꯠꯁꯤ ꯋꯥꯈꯜ ꯑꯗꯣ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯑꯃꯨꯛꯇ ꯈꯟꯊꯈꯣ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯋꯥꯔꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯖꯤꯟꯈꯤ ꯅꯤꯡꯊꯦꯝ ꯃꯁꯛ ꯎꯍꯟꯗ ꯃꯥꯒꯤ ꯁꯩꯖꯥꯗ ꯇꯨꯃꯤꯟ ꯂꯩꯈꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯈꯤꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯃꯗꯤ ꯍꯧꯖꯤꯟꯈꯤ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯅꯤꯡꯊꯦꯝꯕꯨꯁꯨ ꯊꯦꯝꯕ ꯉꯝꯗ ꯁꯣꯏꯗꯅ ꯂꯩꯄꯥꯛ ꯃꯥꯡꯗ ꯏꯔꯥꯡ ꯊꯣꯛꯂꯒꯅꯤ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡꯗ ꯂꯥꯟ ꯍꯧꯅꯤꯡ ꯂꯩꯅꯔꯤꯕ ꯂꯩꯕꯥꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯃꯥ ꯃꯆꯥ ꯌꯥꯅꯗ꯭ꯔꯦ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯅꯤ ꯑꯁꯤꯇ ꯈꯟꯕꯗ ꯃꯊꯥ ꯁꯥꯈꯤꯕꯅ ꯉꯔꯥꯡꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯁꯩꯖꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯩꯃꯔꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗ ꯂꯩꯖꯩ ꯑꯁꯨꯝꯅ ꯁꯣꯝꯗꯅ ꯏꯔꯩꯅꯨ ꯂꯩꯔꯤ ꯀꯥꯖꯥꯎ ꯑꯁꯤꯗ ꯃꯄꯥꯟ ꯊꯣꯛꯍꯟꯗ ꯅꯨꯃꯤꯠ ꯐꯥꯎꯕ ꯎꯍꯟꯗꯅ ꯆꯥꯅ ꯊꯛꯅꯕ ꯃꯐꯤ ꯃꯔꯣꯜ ꯋꯥꯠꯍꯟꯗꯦ ꯃꯊꯟꯇ ꯑꯣꯏꯔꯕꯗꯤ ꯆꯔꯥꯇ ꯍꯦꯟꯗꯨꯅ ꯁꯤꯗꯣꯛꯈꯤꯕꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯅꯋꯥ ꯑꯗꯨꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯈꯨꯗꯤꯡ ꯆꯥꯁꯤꯜꯂꯤ ꯊꯛꯆꯤꯜꯂꯤ ꯍꯧꯖꯤꯛꯁꯨ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯈꯣꯏꯔꯤ ꯉꯥꯛꯄ ꯆꯪꯂꯛꯄ ꯎꯕꯗ ꯏꯔꯩꯅꯨ ꯍꯩꯅꯗꯅ ꯑꯣꯟꯊꯣꯛꯈꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯑꯗꯨꯕꯨ ꯈꯣꯏꯔꯤ ꯉꯥꯛꯄꯗꯤ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯁꯤꯁꯦ ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯂꯣ ꯏꯔꯩꯅꯨ ꯈꯨꯝꯂꯛꯇꯦ ꯁꯦꯅꯦ ꯅꯪꯕꯨ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯣ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯀꯣꯟꯅ ꯆꯥꯖꯒꯦ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯏꯃꯥꯡꯗ ꯆꯥꯒꯗꯕꯅꯤ ꯑꯗꯨꯒ ꯆꯥꯛ ꯑꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯃꯍꯤ ꯑꯁꯤ ꯑꯃꯨꯛ ꯊꯛꯀꯗꯕꯅꯤ ꯏꯔꯩꯅꯨ ꯈꯣꯏꯔꯤ ꯉꯥꯛꯄꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯀꯔꯤ ꯃꯍꯤꯅꯣ ꯍꯥꯏꯅ ꯀꯔꯤꯒꯤꯅꯣ ꯃꯍꯤ ꯑꯗꯨ ꯏꯅꯥꯛꯇ ꯄꯨꯔꯛꯂꯤꯕ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥꯗꯣ ꯃꯥꯡꯈꯤꯅꯕꯅꯤ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯝ ꯇꯧꯕꯤꯒꯅꯨ ꯉꯝꯗꯕ ꯌꯥꯔꯣꯏ ꯏꯔꯩꯅꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯆꯥ ꯏꯁꯦꯡ ꯅꯥꯎꯄꯨꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯥꯎꯄꯨꯖꯒꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯏꯆꯥꯗꯨ ꯅꯥꯎꯄꯨꯒꯗꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯏꯁꯥꯅꯧ ꯁꯤ ꯃꯍꯤ ꯑꯁꯤ ꯊꯛꯆꯤꯜꯂꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯐꯨ ꯃꯆꯥꯗꯨ ꯆꯤꯟꯕꯥꯜ ꯇꯝꯅ ꯏꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯏꯟꯊꯣꯔꯛꯏ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯅꯤꯡꯊꯦꯝ ꯅꯠꯇ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯀꯅꯥꯗꯁꯨ ꯁꯤꯟꯅꯔꯣꯏ ꯆꯠꯊꯣꯛꯈ꯭ꯔꯣ ꯅꯤꯡꯊꯧꯔꯦꯜ ꯑꯣꯛꯇꯕ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯇꯨꯀꯠꯆꯩ ꯍꯥꯏ ꯂꯝꯍꯦꯟꯕꯤ ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯗꯕ ꯁꯥꯏ ꯈꯌꯥꯝ ꯌꯥꯝꯂꯦ ꯑꯩꯅ ꯅꯪꯕꯨ ꯊꯦꯝꯂꯤꯕꯁꯦ ꯑꯗꯨꯒ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯣꯛꯈꯥꯗ ꯆꯤꯡꯊꯗꯨꯅ ꯉꯥꯡꯖꯕ ꯁꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯍꯤꯁꯦ ꯊꯛꯇꯕ ꯌꯥꯔꯣꯏ ꯅꯝꯗꯨꯅ ꯏꯟꯁꯤꯜꯂꯛꯏ ꯅꯝꯗꯨꯅ ꯄꯤꯊꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯏꯔꯩꯅꯨ ꯆꯦꯜꯂꯤ ꯊꯛꯑꯣꯏ ꯍꯥꯏꯅ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯈꯨꯗꯥꯡ ꯇꯥꯞꯐꯥ ꯃꯌꯥꯗ ꯏꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯏꯟꯊꯣꯛꯏ ꯑꯅꯤꯗꯨ ꯃꯨꯛꯅꯩ ꯀꯟꯅ ꯁꯩꯖꯥ ꯀꯥ ꯑꯆꯧꯕ ꯑꯗꯨꯗ ꯀꯣꯏꯆꯦꯟꯅꯤ ꯆꯦꯜꯂꯤꯕ ꯃꯍꯤꯗꯨ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯅꯝꯗꯨꯅ ꯄꯤꯊꯛꯀꯦ ꯍꯣꯠꯅꯕ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯉꯝꯗꯨꯅ ꯆꯦꯜꯂꯤ ꯊꯛꯑꯣꯏ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯆꯦꯟꯖꯩ ꯋꯥꯖꯔꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯝꯅ ꯁꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕꯗꯨꯗ ꯈꯣꯏꯔꯤ ꯉꯥꯛꯄ ꯍꯦꯟꯅ ꯃꯩ ꯍꯧꯔꯛꯂꯤ ꯏꯔꯦꯟꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯦꯡꯖꯧ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯔꯩꯅꯨꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯏ ꯑꯗꯨꯒ ꯀꯟꯅ ꯐꯥꯖꯤꯟꯈꯤꯗꯨꯅ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯗꯨ ꯃꯌꯥꯗ ꯏꯟꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯍꯟꯗꯛꯇꯤ ꯈꯟ ꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯍꯟꯈꯤ ꯆꯐꯨ ꯑꯗꯨ ꯀꯥꯏꯈ꯭ꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯃꯍꯤ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯤ ꯑꯆꯆꯥ ꯂꯝꯍꯦꯟꯕꯤ ꯈꯪꯒꯅꯤ ꯅꯍꯥꯛ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯂꯝꯍꯦꯟꯕꯤ ꯑꯁꯤ ꯐꯥꯖꯤꯜꯂꯣ ꯃꯈꯣꯡ ꯃꯈꯨꯠ ꯌꯣꯠꯂꯤꯡ ꯊꯥꯡꯖꯤꯟꯗꯨꯅ ꯗꯔꯕꯥꯔ ꯃꯃꯥꯡꯗ ꯊꯝ ꯃꯔꯣꯜ ꯆꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯝꯒꯗꯕꯅꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯣꯏ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯔꯩꯅꯨꯕꯨ ꯐꯥꯖꯤꯟꯈ꯭ꯔꯤ ꯃꯈꯣꯡ ꯃꯈꯨꯠ ꯌꯣꯠꯂꯤꯡ ꯊꯥꯡꯖꯤꯟꯈ꯭ꯔꯤ ꯄꯨꯊꯣꯛꯈꯤ ꯃꯄꯥꯟꯗ ꯑꯗꯨꯒ ꯊꯝꯂꯤ ꯅꯥꯟꯊꯣꯛꯄ ꯄꯥꯛ ꯉꯝꯂꯔꯣꯏ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯁꯦꯠꯍꯜꯂꯨ ꯍꯥꯏꯅ ꯁꯦꯠꯍꯜꯂꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯌꯣꯠꯂꯤꯡ ꯊꯥꯡꯖꯤꯜꯂꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤ ꯑꯗꯨꯝ ꯊꯝꯂꯕꯗ ꯈꯣꯏꯔꯤ ꯉꯥꯛꯄ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯏꯔꯩꯅꯨꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯟꯗꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯝ ꯑꯁꯨꯝ ꯀꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯍꯜꯂꯣꯏ ꯏꯔꯩꯅꯨ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯟꯖꯩ
ꯅꯤꯡꯊꯧ ꯇꯣꯌꯥꯝꯕ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯅꯤꯡꯊꯦꯝ ꯂꯥꯛꯄ ꯉꯥꯏꯖꯒꯦ꯫